ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯂꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯏꯕꯦꯂꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯄꯤꯕꯥ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯂꯩꯔꯥꯡ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ ꯏꯕꯦꯂꯩꯗꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯝꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯐꯠꯁꯨ ꯐꯠꯇꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯃꯦꯕ꯫ ꯍꯅꯨꯕꯤ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯕꯗ ꯏꯔꯨ ꯏꯌꯥꯡꯒ ꯂꯣꯏꯅ ꯇꯦꯛꯂꯤ꯫ ꯈꯣꯟꯖꯥꯎ ꯊꯥꯗꯅ ꯀꯧꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯍꯧꯒꯠꯂꯛꯄꯒꯤ ꯋꯥ ꯂꯩꯇꯦ꯫ ꯍꯣꯏ ꯃꯥꯒꯤ ꯄꯤꯕꯥ, ꯍꯣꯏ ꯃꯥꯒꯤ ꯂꯩꯔꯥꯡ, ꯅꯈꯣꯏꯅꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯡꯈꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯏꯕꯦꯂꯩ ꯃꯥꯅ ꯃꯄꯥꯟ ꯑꯗꯨ ꯂꯥꯎꯕꯗꯨꯗ ꯂꯩꯔꯥꯡꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯃꯄꯥꯟꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯁꯤꯕꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯕꯗꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯈꯤꯗ꯭ꯔꯣ? ꯏꯆꯥꯗꯤ ꯅꯌꯨꯝꯒꯁꯨ ꯄꯥꯅꯤꯡꯂꯤ ꯋꯥ ꯑꯣꯏꯔꯦ꯫ ꯄꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ꯫ ꯅꯌꯨꯝꯗꯨ ꯄꯥꯅꯤꯡꯂꯕꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯣ? ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯋꯣꯡꯗꯨꯅꯗꯤ ꯅꯌꯨꯝ ꯄꯥꯜꯂꯕꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯅ ꯆꯠꯅꯔꯣꯏ꯫ ꯑꯩꯕꯨ ꯆꯠꯅꯔꯣꯏ ꯀꯥꯏꯅ ꯏꯃꯥꯗꯤ ꯌꯥꯝ ꯆꯠꯅꯕꯤꯅꯤꯅꯦꯀꯣ꯫ ꯄꯥꯕꯒꯤ ꯑꯃꯨꯛ ꯈꯨꯐꯨ ꯆꯥꯗꯨꯅ ꯐꯨꯔꯤꯕꯗꯣ ꯑꯗꯨꯅꯅꯤ ꯏꯃꯥꯒꯤ ꯅꯔꯝ ꯆꯠꯇꯨꯅ ꯉꯥꯡꯂꯤꯕꯁꯤ ꯏꯀꯥꯏꯒꯦꯗꯤ ꯍꯥꯏꯗꯅ ꯃꯆꯤꯟꯁꯦ ꯑꯗꯨꯝ ꯈꯨꯝꯗꯧ ꯇꯧꯔ ꯂꯩꯅꯦ ꯃꯁꯦ꯫ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯈꯨꯝꯅꯤꯡꯂꯤꯕ ꯅꯆꯤꯟꯗꯣ ꯐꯤ ꯁꯨꯝꯕ ꯑꯗꯨꯝ ꯁꯨꯝꯗꯠꯄ ꯁꯣꯏꯔꯣꯏꯀꯣ ꯅꯪ꯫ ꯁꯨꯝꯕꯤꯔꯨꯅꯦꯁꯦ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ꯫ ꯃꯆꯜꯒ ꯃꯃꯥꯒ ꯈꯠꯅꯕꯗꯨ ꯇꯥꯕꯗ ꯄꯤꯕꯥꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯣ? ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯈꯠꯅꯕꯒ ꯂꯧꯅꯕꯒ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯩ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯏ꯫ ꯏꯆꯥ ꯅꯥꯀꯣꯡ ꯏ ꯇꯥꯔꯦꯕ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯂꯒ ꯉꯥꯡꯂꯤꯕꯗꯣ ꯇꯥꯅꯤꯡꯗꯦ꯫ ꯅꯨꯔꯥꯁꯤꯅꯅꯦ ꯀꯣꯛ ꯊꯣꯝꯃꯛꯀꯅꯤ꯫ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯃꯊꯤꯕꯣꯡ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ꯫ ꯅꯈꯣꯏꯅ ꯁꯤ ꯅꯧꯄꯥꯁꯤ ꯎꯕꯗ ꯏꯃꯥꯁꯦ ꯃꯤꯠꯀꯥꯁꯤ ꯂꯣꯏ ꯅꯥꯔꯦ꯫ ꯇꯥꯁꯣ, ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯀꯣꯛ ꯆꯥꯕꯅꯤ꯫ ꯑꯃꯥꯏꯕ ꯍꯩꯕ ꯑꯃ ꯊꯤꯔꯒ ꯌꯦꯡꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯔꯤ? ꯑꯩꯕꯨ ꯀꯣꯛ ꯆꯥꯛꯏ ꯀꯥꯏꯅ ꯅꯪꯗ ꯍꯥꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯔꯤꯕ ꯋꯥꯏꯇꯩ ꯅꯨꯔꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯇꯝꯅ ꯊꯣꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯗꯤ ꯄꯥꯟꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤꯕ ꯇꯣꯂꯦꯟꯒꯤ ꯃꯔꯥꯏꯕꯛ ꯆꯞ ꯆꯥꯅ ꯅꯨꯔꯥꯗꯨꯗ ꯄꯥꯜꯂꯤ꯫ ꯃꯌꯥꯝꯗꯨ ꯇꯣꯂꯦꯟꯗ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ? ꯏꯕꯦꯂꯩꯅ, ꯃꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯁꯥꯎꯒꯠꯄꯤꯈꯤꯅꯨ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯦꯗꯅ ꯅꯅꯥꯏ ꯅꯨꯄꯤꯅ ꯅꯨꯔꯥꯅ ꯊꯣꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯅ ꯇꯩꯅꯅ ꯃꯣꯏ ꯃꯄꯥꯗ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯆꯤꯟ ꯀꯜꯂꯤꯕꯁꯤꯗꯤ ꯃꯃꯥ ꯅꯪ ꯂꯧꯕꯒꯤꯅꯤꯅꯦ꯫ ꯃꯄꯥꯏ ꯂꯧꯔꯝꯂꯕꯗꯤ ꯀꯟꯖꯔꯝꯂꯣꯏꯗꯕꯅꯤ꯫ ꯏꯕꯦꯂꯩꯁꯨ ꯈꯔ ꯁꯥꯎꯅ, ꯀꯔꯤꯅꯣꯗ ꯃꯣꯏ ꯃꯄꯥ, ꯑꯩ ꯂꯧꯗꯅ ꯆꯤꯟ ꯀꯜꯂꯤ ꯀꯥꯏꯗꯤ ꯑꯗꯨꯝꯅꯒꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯇꯣꯂꯦꯟ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ, ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯃꯤꯁꯦ ꯁꯥꯎꯋꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕ ꯖꯥꯠꯅꯤꯅꯦ꯫ ꯏꯕꯦꯂꯩꯅ, ꯃꯣꯏ ꯃꯄꯥ ꯑꯔꯦꯝꯕꯗ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯍꯟꯕꯤꯔꯛꯀꯅꯨꯀꯣ꯫ ꯑꯩ ꯁꯥꯎꯔꯕꯗꯤ ꯃꯣꯏ ꯃꯄꯥꯒꯤ ꯆꯥꯛ ꯍꯥꯞꯆꯔꯣꯏ꯫ ꯍꯣꯏ ꯃꯃꯥ, ꯑꯆꯨꯝꯕ ꯑꯣꯏꯔꯁꯨ ꯅꯪꯅ ꯁꯥꯎꯒꯗꯧꯕ ꯋꯥ ꯑꯃꯠꯇ ꯑꯩ ꯉꯁꯤꯗꯒꯤ ꯍꯥꯏꯔꯔꯣꯏ꯫ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯊꯣꯛꯂꯛꯄꯒ ꯋꯥꯏꯇꯩ ꯅꯨꯔꯥꯗꯨꯅ ꯂꯥꯏꯕꯛ ꯑꯁꯤꯗ ꯊꯣꯝꯂꯛꯂꯕꯅꯤꯅ ꯃꯪꯒꯣꯜ ꯑꯣꯏꯒꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯇꯣꯂꯦꯟ ꯃꯆꯥ ꯑꯅꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯏꯆꯥꯁꯥ, ꯍꯧꯒꯠꯂꯒ ꯆꯞ ꯆꯞ ꯂꯦꯞꯇꯨ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯔꯣꯅꯦ꯫ ꯅꯃꯥꯁꯤꯗ ꯉꯥꯏꯒꯅꯨꯅꯦ ꯅꯣꯏꯕꯨ꯫ ꯅꯃꯥꯁꯦ ꯏꯃꯨꯡꯒꯤꯗꯃꯛ ꯃꯌꯥꯝꯁꯤ ꯇꯧꯕꯗ ꯋꯥꯔꯕꯅꯤ꯫ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯤꯕꯥꯒ ꯂꯩꯔꯥꯡꯒꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡꯗꯨ ꯃꯆꯨꯝ ꯇꯥ ꯃꯈꯩ ꯀꯦꯔꯒ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯊꯦꯝꯕꯨꯡꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯥꯡꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯥꯡ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯇꯥ ꯊꯦꯝꯕꯨꯡ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯑꯩꯗꯣ ꯏꯃꯥꯅ ꯋꯥꯏ ꯇꯥꯁꯤꯜꯂꯝꯃꯣꯅ ꯋꯥꯏ ꯑꯃꯨꯛ ꯇꯥꯁꯤꯜꯂꯝꯃꯤꯅꯤ꯫ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯑꯗꯨ ꯂꯩꯔꯥꯡ, ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ꯫ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯤ ꯀꯩ ꯆꯥꯔꯛꯀꯦ? ꯍꯣ, ꯅꯅꯦꯝꯄꯣꯛꯀꯤ ꯏꯁꯧ ꯆꯥꯔꯛꯑꯦ, ꯑꯗꯨꯒꯤꯅꯤ ꯐꯖꯔꯤꯕꯁꯦ꯫ ꯂꯩꯔꯥꯡ, ꯅꯪ ꯁꯤꯁꯨ ꯑꯣꯟꯊꯣꯛꯄ꯫ ꯑꯗꯨ ꯂꯩꯔꯥꯡ, ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤꯗꯅ꯫ ꯏꯃꯥꯅꯁꯨ ꯃꯧ ꯄꯨꯁꯤꯜꯂꯣꯅ ꯈꯥꯡꯂꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇꯕꯨꯗꯤ ꯌꯥꯝ ꯂꯩꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯗ ꯌꯥꯍꯧ ꯉꯟꯅꯒ ꯍꯧꯒꯠꯄꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯦ꯫ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯂꯣꯏ ꯇꯧꯒꯦꯁꯦ꯫ ꯂꯩꯔꯥꯡ ꯍꯔꯥꯎꯅ, ꯇꯥ ꯊꯦꯝꯕꯨꯡ, ꯑꯁꯦꯡꯕꯒꯤ ꯅꯪ ꯂꯣꯏ ꯇꯧꯒꯗ꯭ꯔꯥ? ꯇꯧꯗꯣꯏꯅꯦ, ꯅꯪ ꯋꯥꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦ꯫
ꯇꯧꯀꯣꯠ ꯇꯥꯃꯛ ꯄꯤꯖꯗꯣꯏꯅꯤ ꯂꯩꯔꯥꯡ ꯅꯪꯕꯨ ꯑꯗꯨ ꯑꯣꯏꯗꯤ ꯇꯥ ꯊꯦꯝꯕꯣꯛ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯅꯪ ꯅꯁꯥꯅ ꯌꯥꯔꯕꯣ ꯌꯥꯔꯦ ꯂꯩꯔꯥꯡꯒ ꯊꯦꯝꯕꯨꯡꯒꯗꯨ ꯆꯦꯜꯂꯝꯃꯤ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕꯗꯨꯗ ꯏꯕꯦꯂꯩꯗꯨ ꯄꯥꯈꯠꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯍꯥꯏꯕꯅꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯀꯔꯥꯏꯗꯅꯣꯕ ꯃꯥꯅ ꯂꯩꯔꯝꯗꯧꯔꯤꯁꯦ ꯃꯄꯥꯁꯨ ꯂꯩꯇꯦ ꯇꯧꯔꯤꯁꯦ ꯇꯟꯖꯥꯗꯨꯗ ꯄꯤꯕꯥꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯏꯕꯦꯂꯩ ꯃꯆꯥꯕꯨ ꯎꯕꯗ ꯍꯦ ꯊꯔꯣꯏ ꯑꯍꯥꯟꯕ ꯃꯥꯟꯕ ꯅꯪ ꯉꯁꯥꯏꯗꯤ ꯀꯔꯥꯏ ꯆꯠꯂꯨꯏ ꯍꯥ ꯅꯪꯅ ꯅꯨꯡꯉꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯇꯀꯣ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯤꯕꯅꯤꯅꯦ ꯅꯪ ꯎꯞꯄꯂꯦꯝ ꯅꯆꯥꯁꯦ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯏꯆꯥꯁꯦ ꯄꯥꯈꯪ ꯑꯣꯏꯔꯦꯀꯣ ꯏꯃꯥꯗꯤ ꯅꯪꯁꯦ ꯊꯔꯣꯏ ꯑꯍꯥꯟꯕ ꯑꯣꯏꯔꯨꯕꯩ ꯈꯜꯂꯨꯔꯦ ꯑꯩꯕꯨ ꯊꯔꯣꯏ ꯑꯍꯥꯟꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯏꯃꯥꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯏꯃꯥ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯅ ꯁꯛ ꯐꯖꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯦꯃꯤ ꯅꯆꯥꯁꯦ ꯍꯦ ꯀꯔꯟ ꯉꯥꯡꯗ ꯂꯩꯔꯅꯨ ꯅꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯑꯃꯨꯛꯇ ꯊꯤꯔꯨꯆꯣ ꯂꯩꯁꯥꯕꯤꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯗꯤ ꯆꯦꯜꯂꯝꯃꯅꯤꯌꯦ ꯅꯆꯥꯅꯨꯄꯤꯗꯣ ꯍꯟꯗꯛꯇꯤ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯔꯤꯕꯅꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯃ ꯀꯣꯏ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯁꯣꯏꯗꯅ ꯆꯦꯜꯂꯝꯃꯅꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯏꯃꯥ ꯀꯥꯟꯅꯗꯦ ꯅꯆꯥꯅꯨꯄꯤ ꯆꯦꯟꯈ꯭ꯔꯤꯕꯗꯨꯒꯤ ꯃꯊꯥ ꯁꯥꯔꯨꯗꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯕꯤꯔꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯟꯇꯣꯝꯕꯤ ꯆꯦꯟꯈꯤꯕꯒꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯃꯥꯒꯤ ꯉꯥꯅꯨ ꯂꯥꯎ ꯐꯖꯕꯗꯣ ꯆꯥꯊꯣꯛꯑꯁꯤ ꯏꯕꯦꯂꯩ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯀꯔꯤ ꯅꯣꯏꯒꯤ ꯉꯥꯅꯨ ꯂꯥꯎ ꯐꯖꯕꯗꯣ ꯆꯥꯊꯣꯛꯂꯁꯤ ꯀꯥꯏꯅ ꯃꯗꯨꯒꯤ ꯉꯥꯅꯨꯗꯨ ꯆꯥꯕ ꯌꯥꯗꯕ ꯉꯥꯅꯨꯅꯤ ꯅꯕꯣꯛꯅꯅꯦ ꯍꯧꯗꯣꯛꯅꯕ ꯍꯥꯏꯗꯅ ꯂꯥꯕ ꯑꯃꯒ ꯑꯃꯣꯝꯒ ꯄꯤꯔꯛꯄꯅꯤ ꯍꯌꯦꯡ ꯁꯤꯔꯕꯁꯨ ꯆꯥꯕ ꯌꯥꯔꯣꯏ ꯐꯨꯝꯗꯧꯔꯤꯕꯅꯤ ꯇꯥꯟꯖꯥꯗꯨ ꯇꯣꯂꯦꯟꯁꯨ ꯂꯥꯛꯂꯝꯃꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯕꯨ ꯋꯥꯔꯤ ꯇꯧꯗꯨ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠ ꯇꯥꯔꯕꯅꯤꯅꯦ ꯊꯥꯎꯃꯩꯒ ꯃꯩꯒ ꯁꯨꯈꯠꯂꯨꯅꯦ ꯍꯩ ꯃꯩ ꯁꯨꯈꯠꯂꯨ ꯅꯆꯥꯅꯨꯄꯤ ꯁꯦꯛꯂꯥꯎꯕꯤꯗꯨꯗꯤ ꯎꯗꯦ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ ꯃꯥꯗꯤ ꯑꯣ ꯅꯆꯥꯅꯨꯄꯤ ꯁꯦꯛꯂꯥꯎꯕꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯇꯣꯂꯦꯟ ꯉꯛꯅ ꯍꯥ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯑꯣ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯊꯥꯖꯕꯤꯗ꯭ꯔꯒꯅꯅꯦ ꯅꯆꯥꯅꯨꯄꯥꯁꯤꯗ ꯍꯦꯛ ꯍꯪꯕꯤꯌꯨ ꯇꯣꯂꯦꯟ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩ ꯑꯆꯧꯕ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯆꯨꯝꯂꯦ ꯕꯥꯕꯥ ꯑꯩꯈꯣꯏ ꯏꯆꯟꯇꯣꯝꯕꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯝ ꯐꯔꯦ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯅꯃꯥꯁꯤ ꯏꯁꯧ ꯂꯥꯡꯕꯗꯤ ꯈꯔ ꯐꯔꯅꯤ ꯀꯔꯤꯅꯣꯗ ꯃꯣꯏ ꯃꯄꯥ ꯑꯩꯕꯨ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕꯗꯧꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯃꯃꯥ ꯅꯪꯕꯨ ꯂꯥꯡꯕꯨ ꯂꯥꯡꯗ꯭ꯔꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯦꯝꯃꯨꯡꯒꯤ ꯃꯄꯥ ꯇꯣꯝꯆꯧꯗꯨ ꯃꯆꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯕꯅꯤ나 ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯧ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯝꯃꯤ ꯇꯣꯝꯆꯧꯅ ꯆꯍꯤꯁꯦ ꯑꯩꯈꯣꯏꯗꯒꯤ ꯈꯤꯇꯪ ꯍꯜꯂꯝꯒꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯇꯥꯗ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯌꯥꯏꯌꯦ ꯀꯧ ꯇꯥꯗ ꯁꯨꯝꯗꯧꯕꯅꯤ ꯉꯔꯥꯡ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯅꯅꯥꯏꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨ ꯆꯠꯆꯈ꯭ꯔꯕꯅꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯏꯆꯥꯅꯨꯄꯤꯗꯨ ꯈꯔ ꯉꯟꯅꯗꯤ ꯊꯤꯟꯕꯤꯔꯛꯎ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯟꯅꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯍꯥꯏꯖꯔꯛꯂꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯩꯔꯥꯡꯕꯨ ꯊꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯟꯅꯈꯤꯔꯝꯃꯤ ꯂꯩꯔꯥꯡ ꯆꯦꯜꯂꯨꯔꯦ ꯀꯥꯏꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯇꯥ ꯃꯌꯥꯝꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨ ꯂꯩꯔꯝꯃꯤ ꯏꯕꯦꯂꯩ ꯆꯪꯉꯛꯇꯨꯅ ꯈꯔ ꯁꯥꯎꯅ ꯃꯆꯥꯕꯨ ꯆꯩꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯃꯠꯇ ꯍꯩꯇꯕ ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯗꯣꯔꯤꯁꯦ ꯍꯣ ꯄꯂꯦꯝ ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯁꯨ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯍꯣ ꯅꯌꯥ ꯅꯨꯄꯥꯅ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯄꯣꯛꯇꯨꯗꯤ ꯏꯃꯥꯒꯁꯨ ꯃꯥꯟꯅꯗꯦ ꯌꯥꯝ ꯐꯩ ꯏꯃꯥꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯏꯁꯧ ꯂꯥꯡꯂꯒ ꯑꯗꯨꯝ ꯂꯩ ꯁꯣꯏꯗ꯭ꯔꯦ ꯌꯥꯝ ꯇꯧꯗꯧꯔꯤ ꯄꯣꯠꯅꯤ ꯁꯦꯛꯂꯥꯎꯕꯤ ꯅꯪ ꯂꯧꯔꯤꯕ ꯅꯨꯄꯥꯗꯨꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯆꯥꯗꯣꯏꯅꯣ ꯅꯨꯄꯥꯗꯨꯁꯨ ꯅꯪꯒꯨꯝꯕ ꯑꯣꯏꯔꯝꯅꯤꯌꯦ ꯍꯧꯖꯤꯛ ꯐꯔꯤꯕ ꯅꯅꯦꯝꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯕ ꯑꯣꯏꯌꯨꯍꯦ ꯏꯕꯦꯝꯃ ꯁꯤꯗꯅꯦ ꯑꯩꯅ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ ꯄꯥꯕꯗ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯕꯤꯌꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯌꯨ ꯊꯨꯝ ꯃꯄꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯁꯨ ꯀꯅꯥꯅ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯀꯩꯗꯧꯕꯩ ꯍꯜꯂꯛꯇꯣꯏꯕ ꯁꯨꯡꯍꯟ ꯍꯜꯂꯛꯑꯣꯏ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯂꯦꯟꯒ ꯏꯕꯦꯂꯩꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯃꯥ ꯑꯩꯗꯤ ꯆꯦꯜꯂꯨꯔꯒ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯍꯣꯡꯈꯤꯅꯕ ꯇꯧꯁꯤ ꯃꯣꯏ ꯃꯄꯥ ꯂꯨꯍꯣꯡꯕꯗꯨꯕꯨꯗꯤ ꯑꯔꯥꯏꯕꯅꯤ ꯑꯗꯨꯗ ꯂꯨꯔꯤꯕꯁꯦ ꯅꯆꯥꯅꯨꯄꯤꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯍꯩꯇ꯭ꯔꯤꯕꯁꯤꯅꯤ ꯃꯃꯥ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯁꯨꯝꯗꯧꯔꯁꯤ
luhongdringai mamangsida nangna nasanupi asida khara takpiro. Karaidagi aina takpada laugadaba nasanupi nate. Kanade mama, imunggi thabak haiba hitaba athubada luhongthokpikrasi. Atokpadamu singkrabadi aikhoyabu dasa tani. Ibelei masu mapuribana haribu wadoda yarammi. Asumna tolenna nupa mayungi mi kauduna luhongbagi matam lepnarami. Luhongbadusu thuna hongbada tarami leirang madi luhongdaure haibagi nungaitaba mangonda leiramde. Asumna leiranga thembungasu luhonglammi. Thembung mamai be mata thotna yahauraduna mapana thulakpada kayepta tawramdabaduda masinda asumna hai. Hausik phawa haugatri malene. Tate karangda luhonglakpuda ngairi mada asuk yamna yahau thengmasibu haunabra haibanida. Ai isaudo tawge ko ngasi. Tathot asikhuladuda phawuda maming chatliba nupi amani. Tathot masa mamugi kagi thungzil adu leptuna masa mamubu kaurammi. Thembung mamana kauribdu tarduna magi nupida asumna hai. Nupi imana kauri mali nang dawgal. Ho ngamara hagot kaina ingrakansida nang ihagatuna thosuso kaino hanguso. Asi haiduna phaisub aduna makok phawu singkhatuna tumlammi. Upai leitraduna thembung hagatuna mogi kagi thongdo hanglammi. Ma kaidorage noi hinglidana imadi nakhoi anisia sirebra khalure maudi hagat laudribra ima namau nupidi ingi haiduna tumauri kari tumauri ya hey yap dos hauzik putum magi matamlo hoima ai hodurage thembungdo moigi kada samlei nupi imana theng hagat loi leirang yam tanna kainu nupa ngata ngoina tumasido toni yekrapot Horen chak toklaga phajana muktumo nang nawatradi aikhoi magi saulangudo amhaurani bi nupa nangbu aina tawgadaba thabak pumba nangna loina tawni na haikidaine chumini ai haikini aduna imungi thabak wakhai nangna loina tawgadabani ai tumba penji ngakdaga tungkhigi amo hogdorakanu ko asi haidun leirangdu phaijub adu singkhatuna tumkhirami thembung masu upai leite imungi thabak singadu mana tawba tarami Asumna matam khra hokre piba maso thangnaba khudagi maga nungsinazaba phajatonga selami tolen madi masanu parnu pi sele tabada yamna harauzarami ibe leina mapuroibada asumna hai moi mapa karigino nasanu parnu pi selaga moi mapa na adu yamna haraubi ibadu mama haraudu yari aikhoyani su imou phanglani aisu imou na seba ga tawbudu pamli bani haujikti imou gi seba phanglani dana Ho moi mapa yamna haraubiru khinu nasanu paduna larakpa nupi nubu kayam phaba purakani ge mana bane adu purakani maga manaba tolenga ibelai gadu wari sadu leirami asumna nupi mayungi mina thunu hongba pami haibadagi pibaga phajaton gadu thunu hongbada tarami asumna phajatonga pibaga gi luhongbusu loikirami phajaton mi kaya pijaningde mabuksu yamna phatlamde pot ama leibada mapamda thaidogi hana tawraga leirami Phajaton asi thabaksu yamna suninglamde imungi thabak khudingmak ibelai mana tawrammi somdana thembunga leirangasu tongan charami leirangna mapuroiba thembungbu imungi thabak tawhallammi phajatonna tumbaga sabaga tawduna leirammi tathotki masaka mamawgagi matawdu mamit nabada loire leirangna mapuroibada nupa ngasidi nga thong masase kaithelda satuna aikhoini sabu konagadaba ngamda leiruso Nupi, aidi karai dagi sena nga leirudoiba nang nupa natro kanadagi no hanglaga leiro ai ngasigi numita nga thongma sadaba yade haribasi thembung makokto hotuna phare nupi ai itau khoisaugi manakda satuna amuktang hangluhigi asi haiduna thembungdu satkhirami nomagi numitni tolenna yongsak mapun ama leiduna laklami tolen magi nupi ibeleida yengduna asumna hai mama aini yongsak lerakpani yongsak si oina iron Moi mapa yongsak asidi onthokna yamkreda pen ka isaraga haidana leraklabani pusilusi emungda hoi nanai nupi pusinjarage ibe leidu yongsak to imungda pusinduna sankhirami ngayak leibaga leirangdu mapamda laklami tolen masa nupi lakpada ubada ipagi leirang nang laklidana nate nang lakpu kari lege kaino paba maram leitradi yumda lakpa yadra yumsia aigisu saruk yauribani Ipagi leira nangi saruk yaudaiba nattene ipan haibadi haujikti nang yum palabani aduna nangna napamda toina lakpadu ipa kaya pamde minasu phajana ngangnaroi baba ngangna ningba ngangna jasanu
ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯥꯛꯄꯤꯕ ꯅꯠꯇꯤꯌꯦ ꯑꯗꯨ ꯄꯥꯕ ꯏꯃꯥꯗꯤ ꯅꯃꯥꯗꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯒꯅꯤ ꯄꯥꯕ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ ꯍꯣ ꯆꯪꯉꯨ ꯂꯩꯔꯥꯡꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯏꯕꯦꯂꯩ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯅꯪ ꯑꯃꯨꯛ ꯅꯤꯕ ꯂꯥꯛꯂꯕ꯭ꯔꯥ ꯇꯣꯏꯁꯨ ꯇꯣꯏꯃꯟꯈ꯭ꯔꯦ ꯅꯪꯅ ꯅꯤꯕ ꯂꯥꯛꯂꯤꯕꯁꯦ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯁꯦꯟꯒ ꯂꯩꯔꯗꯤ ꯁꯦꯟ ꯈꯔ ꯄꯤꯌꯣ ꯆꯦꯡ ꯂꯩꯇꯗꯅ ꯉꯔꯥꯡꯗꯒꯤ ꯆꯔꯥ ꯍꯦꯜꯂꯤꯕꯅꯤ ꯆꯥꯛꯈꯨꯝꯒꯅꯦ ꯃꯤꯔꯥꯡ ꯊꯨꯔꯦ ꯊꯨꯕ ꯇꯥꯕꯅꯤ ꯅꯈꯨꯠꯅ ꯅꯀ꯭ꯔꯥꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯒ ꯀꯔꯥꯏꯗꯒꯤ ꯃꯤꯔꯥꯡ ꯊꯨꯔꯣꯏ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯣ ꯊꯦꯕꯨꯡꯁꯨ ꯅꯪꯁꯨ ꯅꯈꯣꯡ ꯅꯈꯨꯠ ꯑꯃꯠꯇ ꯇꯦꯛꯄ ꯅꯠꯇꯦ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯟꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯣꯏ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯗꯣ ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯗꯦ ꯑꯩꯅ ꯊꯕꯛ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯦ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯡꯆꯠ ꯆꯠꯂꯨ ꯌꯥꯗꯦ ꯑꯗꯣ ꯏꯃꯥ ꯁꯦꯜꯗꯨ ꯄꯤꯔꯣ ꯑꯩ ꯊꯦꯡꯈ꯭ꯔꯦꯕ ꯏꯕꯦꯂꯩ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯂꯨꯄꯥ 10ꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯄꯤ ꯁꯦ ꯁꯤ ꯄꯨꯔꯣ ꯅꯪꯁꯨꯅꯦ ꯐꯤ ꯁꯥꯕ꯭ꯔꯥ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯑꯃꯗꯤ ꯇꯧꯁꯤꯜꯂꯨ ꯑꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏꯅꯦ ꯑꯣꯏꯔꯣꯏ ꯍꯣꯏꯕ ꯏꯃꯥ ꯅꯆꯥꯁꯨ ꯂꯣꯏ ꯈꯪꯉꯤ ꯂꯩꯔꯥꯡ ꯌꯣꯡꯆꯥꯛ ꯃꯄꯨꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯏꯃꯥ ꯌꯣꯡꯆꯥꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯒ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤ ꯏꯃꯥ ꯌꯣꯡꯆꯥꯛꯁꯦ ꯇꯪꯈꯥꯏ ꯑꯃ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯏꯕꯦꯂꯩꯁꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯗꯨꯅ ꯍꯣꯏ ꯈꯔ ꯍꯦꯛ ꯄꯨꯔꯣ ꯂꯩꯔꯥꯡ ꯌꯣꯡꯆꯥꯛꯇꯣ ꯇꯪꯈꯥꯏ ꯑꯃ ꯄꯨꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯐꯖꯇꯣꯟꯁꯨ ꯎꯔꯝꯃꯤ ꯀꯌꯥꯗ ꯉꯝꯃꯤꯕ ꯍꯅꯨꯕꯤꯅꯣ ꯃꯆꯥꯅꯨꯄꯤꯁꯤꯗ ꯌꯣꯡꯆꯥꯛ ꯇꯪꯈꯥꯏ ꯑꯃꯒꯩ ꯄꯤꯊꯣꯛꯀꯦ ꯍꯥꯏꯕꯅꯤꯗ ꯂꯩꯍꯧꯔꯤꯕ ꯌꯣꯡꯆꯥꯛ ꯃꯄꯨꯟ ꯇꯪꯈꯥꯏꯁꯦ ꯑꯩꯁꯨ ꯏꯄꯥꯝꯗ ꯄꯤꯔꯨꯒꯦ ꯐꯖꯇꯣꯟꯗꯨ ꯃꯅꯦꯝꯄꯣꯛ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯌꯣꯡꯆꯥꯛꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯄꯤꯕ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯕꯦꯂꯩꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯌꯣꯡꯆꯥꯛ ꯑꯗꯨ ꯈꯦꯠꯅꯕ ꯊꯤꯔꯛꯏ ꯌꯣꯡꯆꯥꯛ ꯂꯩꯕ ꯎꯗꯕꯗꯨꯗ ꯏꯕꯦꯂꯩ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯕꯨ ꯌꯣꯡꯆꯥꯛꯇꯨꯕꯨ ꯁꯤꯗ ꯅꯠꯇ꯭ꯔꯅꯦ ꯊꯅꯝꯕꯗꯨꯕꯨ ꯂꯩꯇꯦꯅꯦ ꯁꯤꯗꯗꯤ ꯑꯩꯕꯨ ꯀꯔꯥꯏꯗ ꯊꯅꯝꯕꯅꯣꯅꯦ ꯁꯤꯗꯅꯤꯗ ꯑꯩꯅ ꯊꯅꯝꯕꯗꯣ ꯏꯕꯦꯂꯩ ꯌꯣꯡꯆꯥꯛꯇꯣ ꯊꯤꯕ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯗꯤ ꯀꯥꯎꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯎꯁꯤ ꯑꯃꯣꯝ ꯑꯃ ꯂꯩꯀꯣ ꯄꯤꯔꯝꯃꯅꯤ ꯃꯄꯥꯝꯗ ꯁꯣꯏꯗꯅ ꯄꯤꯔꯝꯃꯅꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯄꯥꯝꯗ ꯊꯩꯕ ꯀꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯌꯨꯝ ꯑꯁꯤꯗ ꯄꯣꯠ ꯑꯃꯠꯇ ꯂꯩꯕ ꯌꯥꯗꯦ ꯃꯄꯥꯝꯗ ꯄꯤꯗꯧꯒꯤꯗ ꯇꯧꯔꯒ ꯂꯩꯌꯦꯕ ꯏꯕꯦꯂꯩꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨ ꯂꯩꯔꯤꯉꯩꯗꯨꯗ ꯇꯣꯂꯦꯟꯗꯨ ꯆꯪꯉꯛꯏ ꯃꯃꯥ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕꯣ ꯏꯟꯖꯥꯡꯗꯤ ꯑꯩꯅ ꯉꯁꯥꯏꯗ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯏꯔꯣꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯣ ꯃꯣꯏ ꯃꯄꯥꯅ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛꯇꯣ ꯎꯁꯤ ꯑꯃꯣꯝ ꯑꯃꯅ ꯆꯦꯟꯈ꯭ꯔꯦ ꯇꯣꯂꯦꯟ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯌꯣꯡꯆꯥꯛ ꯃꯌꯥꯝꯗꯨ ꯀꯔꯝꯍꯥꯏꯅ ꯎꯁꯤꯅ ꯆꯦꯜꯂꯤꯕꯅꯣꯅꯦ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯃꯣꯏ ꯃꯄꯥꯁꯦ ꯈꯖꯤꯛꯇꯪ ꯍꯥꯏꯕꯁꯤꯗ ꯋꯥꯈꯜ ꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔ ꯄꯣꯠ ꯍꯣ ꯅꯃꯧ ꯅꯨꯄꯤ ꯎꯁꯤ ꯃꯥꯟꯕꯤ ꯍꯨꯔꯥꯟꯕꯤꯗꯨꯅ ꯃꯄꯥꯝꯗ ꯂꯣꯏꯅ ꯊꯩꯈ꯭ꯔꯦꯗꯅ ꯀꯔꯤꯅꯣꯅꯦ ꯑꯗꯨꯛ ꯌꯥꯝꯕ ꯌꯣꯡꯆꯥꯛꯇꯨꯕꯨ ꯂꯣꯏꯅ ꯊꯩꯈ꯭ꯔꯦꯕ ꯃꯅꯦꯝꯒ ꯃꯀꯨꯒꯅ ꯆꯥꯛꯈꯨꯝꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯐꯖꯇꯣꯟꯁꯨ ꯇꯥꯔꯝꯃꯤ ꯐꯖꯇꯣꯟ ꯂꯨꯝꯗꯨꯅ ꯇꯥꯔꯝꯕꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯀꯩꯅꯣ ꯄꯥꯎ ꯍꯦꯟꯖꯤꯟ ꯇꯝꯕꯤꯔꯤꯕꯗꯨꯕꯣ ꯅꯃꯧꯅꯤ ꯏꯄꯥꯝꯗ ꯊꯩꯕꯗꯤ ꯌꯣꯡꯆꯥꯛ ꯃꯄꯨꯟ ꯇꯪꯈꯥꯏ ꯑꯃꯈꯛꯇꯅꯤ ꯌꯣꯡꯆꯥꯛ ꯃꯄꯨꯟ ꯇꯪꯈꯥꯏ ꯑꯃꯗꯤ ꯏꯃꯥꯅ ꯅꯆꯥꯅꯨꯄꯤꯗꯨꯗ ꯄꯤꯈꯤꯕ ꯅꯠꯇ꯭ꯔో ꯏꯃꯧꯗꯤ ꯂꯨꯝꯃꯒ ꯇꯥꯕꯒꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯣꯡꯆꯥꯛꯇꯣ ꯅꯄꯥꯝꯗ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯈꯔ ꯊꯅꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯍꯣ ꯑꯩꯅ ꯏꯄꯥꯝꯗ ꯄꯤꯔꯤꯕ ꯌꯣꯡꯆꯥꯛ ꯑꯗꯨꯗꯒꯤ ꯏꯃꯥꯅ ꯅꯆꯥꯅꯨꯄꯤꯗ ꯄꯤꯈꯤꯕ ꯌꯣꯡꯆꯥꯛ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯝꯃꯦ ꯌꯥꯔꯦ ꯇꯣ ꯉꯥꯡꯅꯔ ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯋꯥ ꯅꯠꯇꯦ ꯅꯣꯏ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯑꯩ ꯏꯀꯥꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯂꯦꯟ ꯑꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯏꯕꯦꯂꯩ ꯁꯥꯎꯅ ꯐꯔꯦꯅꯤ ꯍꯧꯖꯤꯛꯇꯤ ꯅꯄꯥꯁꯦ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯦꯕ ꯃꯧ ꯅꯪꯅ ꯅꯄꯥꯝꯗ ꯄꯣꯠ ꯆꯩ ꯊꯩꯕ ꯁꯨꯛ ꯌꯥꯝꯅ ꯀꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯇꯨꯔꯦꯟꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯍꯣꯏ ꯏꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯏꯃꯥꯅ ꯅꯆꯥꯅꯨꯄꯤꯗ ꯄꯤꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯏꯄꯥꯝꯗ ꯄꯤꯕꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯍꯩ ꯂꯩꯔꯥꯡꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯅꯤꯉꯣꯜ ꯌꯨꯝ ꯑꯁꯦ ꯃꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤꯅꯦ ꯍꯣꯏ ꯏꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯦ ꯌꯨꯝꯁꯦ ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩꯅ ꯄꯤꯅꯤꯡꯕ ꯄꯤꯕꯗ ꯀꯅꯥꯅ ꯑꯩꯕꯨ ꯊꯤꯡꯗꯣꯏꯅꯣ ꯏꯕꯦꯂꯩ ꯃꯊꯕꯥꯛ ꯑꯗꯨ ꯐꯨꯗꯨꯅ ꯍꯔꯦ ꯀꯌꯥꯗ ꯃꯆꯤꯟ ꯀꯜꯂꯤꯕ ꯃꯧꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯏꯅꯦꯝꯁꯤꯗ ꯉꯥꯡꯂꯤꯕꯁꯦ ꯐꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥꯁꯤꯗ ꯈꯟꯗꯦ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ ꯈꯣꯡꯒꯨꯜ ꯇꯥꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯕꯁꯦ ꯐꯖꯇꯣꯟ ꯃꯃꯤꯠ ꯃꯅꯥꯒꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯑꯩꯕꯨ ꯈꯣꯡꯒꯨꯜ ꯇꯥꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯕ ꯅꯍꯥꯟꯅ ꯈꯪꯉꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ ꯍꯩ ꯍꯅꯨꯕꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯊꯕꯛ ꯁꯨꯅꯤꯡꯗꯕꯁꯤꯗ ꯂꯩꯕꯤꯔꯛꯂꯤꯕꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯈꯪꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ
ꯃꯅꯤ ꯃꯃꯧꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯣꯂꯦꯟꯅ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯃꯃꯥ, ꯅꯣꯏꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯉꯥꯡꯅꯔꯅꯨ, ꯃꯈꯥ ꯑꯃꯨꯛ ꯇꯥꯅꯔꯛꯂꯕꯗꯤ ꯆꯩ ꯂꯥꯛꯀꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯂꯩꯒ ꯐꯖꯇꯣꯟꯒꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯦꯝꯕꯨꯡꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯂꯩꯔꯥꯡꯅ ꯃꯄꯨꯔꯣꯏꯕ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯕꯣꯛ ꯑꯗꯨꯕꯨ ꯆꯥꯔꯤ꯫ ꯂꯩꯔꯥꯡ ꯀꯕꯣꯛꯇꯨ ꯆꯥꯅ ꯆꯥꯅ, ꯅꯨꯄꯥ, ꯌꯣꯡꯆꯥꯛꯇꯣ ꯍꯥꯎꯅ ꯂꯣꯜꯂꯣ, ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯂꯩꯔꯛꯄ ꯉꯥꯗꯨꯃ ꯐꯖꯅ ꯇꯥꯎ꯫ ꯅꯨꯄꯤ, ꯏꯔꯣꯝꯕꯁꯤ ꯐꯨꯠꯄꯁꯨ ꯂꯣꯏꯔꯦ, ꯅꯪꯗ ꯏꯔꯣꯜꯂꯣ, ꯑꯩ ꯉꯥꯁꯤ ꯇꯧꯔꯛꯑꯒꯦ꯫ ꯀꯩꯅꯣ ꯅꯨꯄꯥ, ꯑꯩꯅ ꯏꯔꯣꯜꯂꯕꯗꯤ ꯆꯥꯕ ꯑꯝꯇ ꯌꯥꯔꯣꯏꯌꯦ, ꯅꯪ ꯑꯗꯨꯝ ꯂꯣꯜꯂꯣ, ꯅꯪꯅ ꯂꯣꯟꯕꯅ ꯍꯥꯎꯋꯦꯕ꯫ ꯊꯦꯝꯕꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯅ ꯏꯔꯣꯟꯕ ꯍꯥꯎꯏ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯖꯩ꯫ ꯅꯨꯄꯤ, ꯑꯁꯦꯡꯕꯒꯤ ꯑꯩꯅ ꯏꯔꯣꯟꯕꯁꯤ ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯋꯦ ꯌꯥꯝꯅ ꯅꯨꯄꯥ꯫ ꯃꯇꯩ ꯃꯅꯥꯎ ꯆꯥꯛꯈꯨꯝꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯊꯣꯠꯁꯨ ꯇꯥꯔꯝꯃꯤ꯫ ꯀꯌꯥꯗ ꯇꯜꯂꯤꯕ ꯅꯨꯄꯤꯅꯣ, ꯃꯊꯤꯕꯣꯡ ꯆꯥꯅ ꯃꯁꯛ ꯑꯁꯤ ꯐꯥꯎꯕ ꯊꯣꯡꯅꯤꯡꯗꯦꯗ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯗ ꯌꯦꯡꯂꯒ ꯂꯧꯔꯛꯏꯅꯣ ꯍꯥꯏꯕꯅꯤꯗ, ꯃꯁꯛ ꯑꯁꯤꯁꯨ ꯊꯤ, ꯊꯕꯛ ꯐꯪꯉꯤ ꯁꯨꯅꯤꯡꯗꯦ, ꯄꯨꯡꯁꯣꯏ ꯁꯣꯏꯔꯕ ꯅꯨꯄꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯨꯔꯛꯏꯗ꯫ ꯇꯥꯊꯣꯠ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯖꯇꯣꯟꯒꯤ ꯑꯄꯣꯛꯄꯤ ꯁꯥꯈꯤꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯐꯖꯇꯣꯟꯗꯤ ꯃꯃꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯃꯥ, ꯅꯪ ꯂꯥꯛꯏꯔꯣ? ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯏꯃꯥ ꯅꯪ ꯂꯥꯛꯄꯁꯦ꯫ ꯏꯃꯥ, ꯀꯥꯗ ꯑꯣꯏꯅ ꯆꯪꯂꯒ ꯋꯥꯔꯤꯗꯣ ꯅꯤꯡꯊꯤꯅ ꯁꯥꯟꯅꯔꯨꯔꯁꯤ꯫ ꯁ꯭ꯋꯥꯏꯁꯦ ꯃꯤꯅ ꯋꯥꯔꯤ ꯁꯥꯕ ꯂꯨꯝꯃꯒ ꯇꯥꯗꯧꯒꯤꯗ ꯑꯗꯨꯝ ꯆꯨꯝꯗꯧꯅ ꯐꯛꯂꯥꯡꯁꯤꯗ ꯅꯞ ꯅꯞꯇꯅ ꯌꯥꯝ ꯂꯩꯕꯅꯤ꯫ ꯍꯣꯏ, ꯅꯪꯒꯤ ꯀꯥꯗ ꯑꯣꯏꯅ ꯏꯪꯅ ꯐꯝꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯐꯖꯇꯣꯟꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯖꯇꯣꯟ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥꯅ ꯉꯁꯤ ꯊꯥꯖꯗꯅ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯩ ꯂꯩꯒꯦ ꯏꯃꯥ? ꯏꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯪꯒꯤ ꯁꯦꯟꯒ ꯂꯩꯕ꯭ꯔꯣ? ꯁꯦꯜ ꯂꯩꯔꯕꯗꯤ ꯈꯔꯗ ꯄꯤꯌꯨ, ꯏꯃꯥꯁꯤ ꯍꯟꯗꯛꯇꯤ ꯃꯤꯒꯤ ꯁꯦꯜ ꯈꯔ ꯇꯣꯜꯂꯤ꯫ ꯏꯃꯥ, ꯀꯌꯥꯝ ꯌꯥꯝꯕ ꯁꯦꯜꯅꯣ? ꯌꯥꯝꯕ ꯅꯠꯇꯦ, ꯂꯨꯄꯥ 10ꯃꯨꯛꯇꯅꯤ꯫ ꯏꯃꯥ, ꯁꯦꯜꯗꯤ ꯂꯩꯇꯦ, ꯅꯆꯥꯒꯤ ꯂꯤꯛꯁꯤ ꯑꯣꯏꯅ ꯄꯨꯔꯣ, ꯂꯤꯛꯁꯤ ꯊꯝꯃꯒ ꯃꯤꯒꯤ ꯁꯦꯜꯁꯤꯡꯗꯣ ꯁꯤꯡꯗꯣꯛꯈ꯭ꯔꯣ, ꯅꯌꯥ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯒ ꯑꯃꯨꯛ ꯍꯟꯅꯕ꯫ ꯇꯥꯊꯣꯠ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ, ꯏꯃꯥ ꯅꯪꯒꯤ ꯂꯤꯛꯁꯦ ꯊꯝꯃꯨꯔꯒꯦ, ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯏꯃꯥ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯆꯥꯛ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯏꯪꯅꯍꯜꯂꯨ꯫ ꯏꯃꯥꯁꯦ ꯆꯥꯛꯀ ꯆꯥꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯅꯪ ꯇꯥꯖꯧꯒꯅ ꯅꯝꯃꯒꯁꯨ ꯃꯄꯥꯝꯗꯅꯦ ꯆꯠꯈꯤꯕꯅꯤ, ꯅꯧꯄꯥꯗꯨꯁꯨ ꯃꯃꯥꯟꯅꯕꯒ ꯊꯕꯛ ꯑꯃ ꯆꯠꯅꯦꯗꯅ ꯆꯠꯈꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯆꯠꯂꯣ꯫ ꯇꯥꯊꯣꯠꯁꯨ ꯆꯠꯈ꯭ꯔꯦ꯫ ꯇꯥꯊꯣꯠꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯏꯕꯦꯂꯩꯅ ꯎꯔꯝꯃꯤ꯫ ꯇꯥꯊꯣꯠꯅ ꯍꯥꯟꯅ ꯏꯕꯦꯂꯩꯕꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯃꯨꯛ ꯊꯦꯡꯅꯔꯦꯅꯤ, ꯀꯧꯔꯁꯨ ꯐꯖꯔꯣꯏ, ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯏꯅꯝꯃ, ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯏꯕꯦꯂꯩ ꯁꯥꯈꯤ ꯎꯕꯗ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯏꯅꯝꯃꯁꯦ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ, ꯅꯪ ꯂꯥꯛꯄꯕꯨ ꯅꯆꯥꯅꯨꯄꯤꯗꯒꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯁꯥꯈꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤ ꯋꯥꯇꯥꯅꯣ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯕꯁꯦ? ꯏꯅꯝꯃꯅ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯁꯥꯈꯤꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯏꯕꯦꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯁꯥꯈꯤꯌꯥ, ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯁꯥꯈꯤ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯀꯩꯁꯨ ꯇꯧꯗꯦ ꯏꯅꯝꯃ, ꯏꯃꯧꯗꯣ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅꯤ, ꯆꯥꯛ ꯀꯅꯥꯅ ꯊꯣꯡꯕꯤꯔꯝꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯕ꯫ ꯏꯕꯦꯂꯩ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ, ꯁꯥꯈꯤꯌꯥ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯁꯨ ꯅꯆꯥꯅꯨꯄꯤꯒꯤ ꯁꯨꯃꯥꯏꯅ ꯃꯄꯥꯝꯗ ꯄꯣꯠꯆꯩ ꯊꯩꯕ ꯀꯟꯕ꯭ꯔꯣ? ꯁꯥꯈꯤ ꯏꯕꯦꯂꯩꯅ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯈꯤ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯏꯕꯦꯂꯩꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ, ꯁꯥꯈꯤꯌꯥ, ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ, ꯄꯣꯠ ꯑꯃꯇꯪ ꯂꯩꯕꯗ ꯃꯁꯥ ꯆꯥꯗꯈꯩ ꯅꯣꯏꯔꯣꯝꯗ ꯄꯤꯗꯧꯒꯤ ꯍꯥꯟꯅ ꯍꯣꯠꯅꯩ, ꯅꯣꯏꯒꯤꯗꯤ ꯉꯥꯔꯤ ꯊꯨꯝꯃꯣꯔꯣꯛꯀ ꯂꯩꯔꯝꯃꯔꯣꯏ, ꯅꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯍꯣꯟꯅ ꯄꯤꯔꯕꯅꯤꯅ꯫ ꯁꯥꯈꯤ ꯏꯕꯦꯂꯩꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯕꯅ ꯃꯥ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯝꯃ, ꯑꯩꯁꯦ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯨꯒꯗꯕꯅꯤ, ꯑꯩ ꯆꯠꯂꯒꯦ, ꯅꯣꯡꯃꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯈꯤꯗꯨ ꯇꯍꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯦꯂꯩ ꯁꯥꯈꯤꯅ ꯇꯍꯥ ꯌꯦꯡꯗꯨꯅ, ꯃꯃꯥ ꯏꯁꯦ ꯏꯀꯥꯏꯕ ꯀꯌꯥꯅ ꯈꯪꯗ꯭ꯔꯤꯕꯅꯣ, ꯑꯩꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ, ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯃꯥꯁꯤ ꯂꯧꯋꯦ, ꯅꯨꯡꯁꯤꯗꯕꯅ ꯅꯣꯡꯃꯥꯡꯈꯥꯗꯒꯤ ꯍꯦꯟꯅ ꯈꯥꯔꯦ ꯇꯧꯔꯤꯁꯤꯡꯁꯦ꯫ ꯏꯕꯦꯂꯩ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯁꯨꯃꯥꯡ ꯃꯪꯒꯣꯜꯗꯨ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯀꯔꯤꯅꯣ ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯑꯁꯤꯗꯤ ꯄꯨꯝꯆꯥꯏ ꯍꯦꯛ ꯆꯥꯏꯔꯤꯕꯁꯤꯅ? ꯏꯕꯦꯂꯩ ꯏꯃꯨꯡ ꯂꯣꯝꯗꯣꯟ ꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯇꯞꯅ ꯏꯪꯅ ꯀꯧꯔꯁꯨ ꯌꯥꯕꯗꯨꯗ ꯊꯋꯥꯏ ꯂꯥꯛꯄꯤꯗꯧꯅ ꯂꯥꯛꯇꯨꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯑꯁꯤꯕꯨ ꯄꯨꯝꯆꯥꯏ ꯆꯥꯏ ꯃꯈꯩ ꯊꯝꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯎꯗꯕ꯭ꯔꯣ?
มีหลักละบดีการีนี่ให้นาขีดอริบซาดีมันมาอย่างสินะเสียลอยรำละบดีอามาให้นาบตั้งเลยเนี่ยคุณคิดนี่พระจัตนคราสาวนะโฮ้ยสุงามเดรอิมุงกิตามองไม่อย่างเสียลุยสินนาบลักนาบดางามวยนางงามวยเย่นาป้ามันไทยบดิงงามนี่เนี่ยนางเฮ้ยไรมาว่ากี่ว่าซุ่มนะงังบิโอไอ้บูอีป้ามได้ยังไทยมาตรงนั้นก็ได้งังบิกันนางว่าไทยไปไทยเดรอฮะนางนั่นไทยบดานาป้ามดูดีอีน่าคุลมันนี่อีมุงอ่ะสิดางารีมาตัดอามันจะไหลไปยาเดนาป้ามจะปีดอกี้ฮะงารีนูป้ามกี่ไหลบุดุนะนูมิดนี่สานาเดรเนี่ยไทยกี่ยังมันไทยดีบะฮันูบินังนะนาซานูบิดปีปฏิยาบรอให้สินทีบีอะนักขจายตัวคุบักสนุกอ้วนเท่าระฮะนั่งเท่ารอพระจัตนสาวนะเท่านี่เท่าบะเซ่เท่าบะเซ่ท่ารอเท่าหายแล้วก็อีเบลัยมาสูสองนิ่งไม่เห็นมันละดูนะสังสิลักดูนะมาโมกิมาซ้ำดูเฮกตะพวยปัสสิกิฮันุบิเสียมีกิมาซ้ำก็พวยอะดูดิไอ้สุพวยกิอาศัยหายดูนะพระจัตนสูมันยังกิมาซ้ำอะดูบุพวยมันนี่มาโมดูอามันเห็นดีอามันสุดตาดีอามันน่ะมากิซ้ำพวยตันซาตุตปีบามาสูทับกฮัลลักลำมีปีบามากินุปีกามามากันนำมาสัมพวยนารีบดูอูบดาสังสินดูนักคำดกลำมีอิมาใครนี่มาแต่ชิบะน้ำมันนุปีกิมาสัมพวยริบเสียอุตตาดูเสียพระจัตนนังสูอิมากิสัมพวยริบเสียอุตตาดูปีบาหน้าดมนาหายระบสูสัมพวยนารีบอันนี้ดูดีทัดกนารำเดปีบาสาวนะนุยทัดกนารำนัดรอขันนัดดูดีปีบาดูมันนิ่งอดมนาหลังตุนาอิสิงบัตตินอัทันบะมาลาวรุดูนาปุรักลำมีอดูกะมาสัมพวยนารีบะมามากินุปีกได้ซิลเลยอดุมนะอิสิงให้ซิลักบดูดาขันนารำบันิดูตกลำมีพระจัตนคราสาวนะนุบะใครดูนังบุ้งเงาระบะยิ่งคนอิสิงให้ซิลิบดูบุ้งใครเงาห้องน้ำระบะใครห้องน้ำระบะฮะงั้นใช่ไหนเนี่ยสัมพวยนารีบดูท่าต้องเงาให้บดูท่าต้องนับรออีเบลัยสาวนะให้อาสาวบะนั่งกินุปีสิวารอนัดระบดีใครอยากพบบุ้งอ้อยด้วยนั่งกินุปีสินึงงามลีบบุไอ้กิสมาสิบุเฮกตะพวยเนี่ยพระจัตนสุสาวนะให้เดโฮ้ยอีมาดีไอ้กิสัมพวยดับรออีมานะฮะนะไอ้กิสัมสิพวยเด็กคนนั้นรออันดูดิไอ้สูสักสารีบันนี่นะอินี่บอกไอ้ระเบิดสูพวยบัตตาบะนั่นลูกคงมาใครพวยมีจีบดอนั่นไรบักพาระเบิดก็ยาตัวนี้ยังไงอาสาวบะกันกินนั่งกินดูพิษนึงงางบัตตาดูเลยดูบ่ฮะนั่งกินดูพิษผู้บ่อีมาไอ้เนี่ยน้ำมันดูพิษผู้บ่งไม่ได้มาดูนี่พูดกันนี่อีเบลเลยสาวนะเฮ้ยนูพี่นึกบะอันท่าบ่ละอีมาอันตัวนี้เห็นมันจ้ะมีเนอะอันท่าบ่ละให้เป็นให้เป็นนี่อีมาอันท่าบ่ละให้เป็นตัวดีน่าสนุกไอ้ดิกันกินนูไงตาบะฮะอันท่าบ่ละให้แบบผู้อันท่าบ่ละให้เป็นนี่ไงเนาะพระจัตนนะนูป้าน่าค่อยกินน้ำมันสินังนั่นแหละก็ไก่กันน่ะด้วยเนาะเนาะอีมุงเดซังกันสิอาศัยหายตัวนั้นพระจัตนกับปีบากระดูอีมุงเดซังมีนักขี้ดำมีอีเบลเลยดารีตัวเดิมพัมดูนะโอ้คงมาใครกับนี่อีสานูป้ามากังยาวจะมาเสียพุ่งช่วยตะโกอีเบลเลยไอ้กี่ไหลบักสิบุการีไหลบักเนาะอาศัยหายตัวนั้นอีเบลเลยดูกับลีตันซาดูดาเลยรังดูคนทงลมตะกิสังเลยมาสานุปีนสังลักลีบดูอูบดาอีเบลัยมาบุกนิงดาซุ่มนักขันเลยมาสิกีจากนี่บิสินะการีนี่บลักอีบดมาสิมาสู้อิสานิกายให้จะนิ่งจีดีเท่ากี่จะเท่าระกันเลยรังเชี่ยวสิละอีเลยรังมานักกับตัวเลยบดูอูบดาอซุ่มนะให้อิมาใครเดาเรียมุกับลีบดูนะกันหากมุขันในระเกอิมากีการจัดนี่เศร้าหลังวิดูตัวรูบกีป้าบนับพูดหรอเฮ้ยตาดิ้งเด็กก็ไอ้กี่เสียคุยน้องสาวกับลีบันนี่งั้นสิน้องมันจะโดนตายในระกันนั่งหลักอีบุเสียนี่ไม่หลักอีบ่อยรังกันนี่ไงนายยกเอ็ปานคิดว่าตะกี้น้องมันต่างอีมาป้าบกิสานบันนี่ให้กันนะการที่กูมีอันนั้นปุระคิดจะบันนี่โตนั่งงามะอีมาตะกี้นี่ดนะกันนาตะกี้นี่สู้ให้บันน้อยบ่น่าสานาเฮงเสียลไประกันดะอีมาป้ามันปามจะมาสาเรงดอกเลยระกันปุระตุยยามปุระตัวระปวดนี่สวยเด้ปุระตุยนี่อีมาน่าสาสุนงมาดีอีนางสวยนั่นคนละคิดนี่ดนะคนละคิดนี่수닝지 타박 수닝지 누가 낭 토락리 누가 타니 더블 로이 낭을 락버기 말함도 하이로 아두고네 양두도 싹로 이마 숨더우버니 하이행시 누홍범을 레이바 아두다 이마기 사나 서보도 ꯉꯍꯥꯛꯇ 야누게 하기 떠우버니 이빌레이 맘밋 만나 랑톡두나 까리야 아이 사나 서보도 야누게 헤이 야르 나보가나네 양와 사비라 크라바 사나 낭을 넣으라가 아무 까이톡라가 레이람 까이톡이 뭐이마 하잉 약ต้อง야누기 떠우버니 하이 나군 강이 낭세이는 뽀그리버니 이마 아이시 이마기 나사는 삐니 미나 사나기 ꯉꯥꯛꯇ ꯁꯤꯟꯅꯔꯛꯂꯒ ꯑꯩꯅ ꯑꯔꯨꯞ ꯑꯇꯥꯎ ꯁꯤꯌꯨ ꯍꯥꯏꯔꯣ
ꯑꯩꯅ ꯆꯣꯞꯄꯒ ꯏꯃꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯏꯕꯦꯂꯩ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯏꯃꯥ ꯁꯅꯥꯗꯣ ꯄꯤꯔꯒꯦ, ꯍꯌꯦꯡ ꯂꯣꯏꯔꯒ ꯁꯠ ꯊꯤꯜꯂꯧꯀꯣ, ꯁꯤꯗꯤ ꯀꯥꯏꯕ ꯌꯥꯕ ꯁꯅꯥ ꯅꯠꯇꯦ꯫ ꯍꯣꯏꯕ ꯏꯃꯥ, ꯊꯤꯜꯂꯛꯀꯦ, ꯅꯁꯥꯁꯨ ꯊꯦꯡꯈ꯭ꯔꯦ, ꯁꯅꯥꯗꯣ ꯂꯧꯊꯣꯛꯄꯤꯔꯨꯔꯣ꯫ ꯏꯕꯦꯂꯩ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯅꯥꯗꯨ ꯂꯧꯊꯣꯛꯂꯨꯔꯒ ꯃꯆꯥꯅꯨꯄꯤꯗ ꯄꯤ꯫ ꯂꯩꯔꯥꯡꯗꯨ ꯁꯅꯥ ꯑꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯦꯂꯩ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤꯅ ꯁꯅꯥ ꯄꯨꯈ꯭ꯔꯤꯕꯁꯤꯕꯨ ꯑꯃꯨꯛ ꯀꯥꯏꯊꯣꯛꯂꯝꯗꯅꯕꯀꯣ, ꯏꯆꯥꯅꯤ ꯀꯥꯏꯅ ꯑꯐꯕ ꯑꯃꯠꯇ ꯌꯥꯎꯗꯦ, ꯃꯄꯥ ꯁꯣꯅꯣꯁꯤ ꯂꯧꯕ ꯉꯥꯛꯇ꯫ ꯂꯩꯔꯥꯡꯗꯨ ꯃꯃꯥꯗꯒꯤ ꯁꯅꯥꯗꯨ ꯄꯨꯗꯨꯅ ꯀꯣꯟꯁꯪꯗ ꯄꯨꯗꯨꯅ ꯁꯅꯥꯗꯨ ꯑꯃꯨꯛ ꯀꯥꯏꯊꯣꯛꯂꯝꯃꯤ꯫ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯂꯝꯃꯤ꯫ ꯂꯩꯔꯥꯡ ꯁꯦꯜ ꯃꯌꯥꯝꯗ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯩꯔꯥꯡ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯉꯥꯖꯥꯎ ꯑꯃ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯉꯥꯖꯥꯎ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯇꯥꯊꯣꯠꯁꯨ ꯎꯔꯝꯃꯤ꯫ ꯇꯥꯊꯣꯠ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯥꯏꯗꯒꯤ ꯉꯥꯖꯥꯎꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯄꯨꯔꯛꯂꯤꯕꯁꯤꯅ? ꯀꯅꯥꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯂꯩꯔꯛꯂꯤꯕꯖꯥꯠꯅꯣ? ꯏꯆꯥ ꯑꯄꯪꯕꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯂꯧꯔꯨꯗꯅ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤꯗ꯫ ꯏꯃꯨꯡꯗꯅꯤ ꯊꯦꯝꯕꯨꯡ ꯉꯥꯖꯥꯎꯗꯨ ꯎꯕꯗ ꯉꯛꯅ, ꯅꯨꯄꯤ, ꯉꯥꯁꯤꯗꯤ ꯀꯅꯥꯗꯒꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ꯫ ꯅꯨꯄꯥ, ꯑꯩꯈꯣꯏꯅꯤ ꯆꯥꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥ ꯂꯩꯔꯛꯂꯤꯕ? ꯍꯣꯏ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯅꯥ ꯑꯆꯧꯕꯗꯣ ꯑꯩꯅ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯁꯤꯒꯦ ꯍꯥꯏꯖꯤꯟꯅꯔꯒ ꯂꯧꯔꯦ, ꯑꯗꯨꯒ ꯀꯣꯟꯁꯪꯗ ꯄꯨꯗꯨꯅ ꯀꯥꯏꯊꯣꯛꯂꯨ꯫ ꯎꯔꯦꯗꯅ ꯅꯨꯄꯥ, ꯁꯦꯟ ꯃꯌꯥꯝꯁꯦ, ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯅꯤ꯫ ꯅꯨꯄꯤ, ꯅꯪꯁꯦ ꯌꯥꯝ ꯁꯤꯡꯉꯤ, ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ꯫ ꯑꯗꯨꯅꯤ ꯅꯨꯄꯥ, ꯑꯩ ꯂꯧꯕꯗꯒꯤ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯅ ꯑꯍꯥꯎꯕꯗ ꯆꯥꯕ ꯐꯪꯂꯤꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯅꯨꯄꯥ, ꯉꯥꯁꯤ ꯁꯦꯝꯂꯨꯔꯣ, ꯑꯗꯨꯒ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯅꯕ ꯇꯧ꯫ ꯉꯁꯥꯏꯁꯨ ꯏꯟꯁꯥꯡ ꯍꯥꯎꯃꯟꯗꯗꯅ ꯆꯥꯛ ꯌꯥꯝ ꯆꯥꯗꯤꯌꯦ꯫ ꯍꯣꯏ ꯅꯨꯄꯤ, ꯑꯩ ꯊꯣꯡꯅꯕ ꯇꯧꯔꯒꯦ꯫ ꯊꯦꯝꯕꯨꯡꯗꯨ ꯉꯥꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯏꯕꯦꯂꯩꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯁꯅꯥ ꯂꯧꯕ ꯆꯠꯂꯕꯁꯨ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯈꯨꯝꯂꯝꯃꯤ꯫ ꯏꯕꯦꯂꯩꯁꯨ ꯃꯥꯒꯤ ꯁꯅꯥꯗꯨ ꯀꯥꯏꯊꯣꯛꯂꯝꯃꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯂꯝꯃꯤ꯫ ꯏꯕꯦꯂꯩ ꯋꯥꯐꯝ ꯑꯁꯤ ꯃꯄꯨꯔꯣꯏꯕꯗ ꯈꯪꯍꯜꯂꯝꯗꯦ꯫ ꯐꯖꯇꯣꯟꯁꯨ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯐꯥꯎꯕ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯄꯤꯔꯝꯃꯤ꯫ ꯐꯖꯇꯣꯟꯅ ꯁꯦꯜ ꯄꯨꯗꯕ ꯃꯤ ꯂꯩꯇ꯭ꯔꯤ꯫ ꯄꯤꯁꯛ ꯌꯥꯝ ꯁꯥꯎꯅ ꯐꯖꯇꯣꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯟ ꯑꯗꯨ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯂꯥꯎꯏ꯫ ꯏꯕꯦꯂꯩꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯄꯤꯁꯛ ꯑꯣꯏꯔꯝꯕꯗꯨꯗ, ꯄꯤꯁꯛ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯇꯦꯃ, ꯁꯨꯝꯗꯧꯕꯅꯤ, ꯅꯅꯥꯎꯗꯒꯤ ꯏꯇꯩꯃꯒꯤ ꯏꯃꯧ ꯅꯨꯄꯤ ꯐꯖꯇꯣꯟꯅ ꯁꯦꯜ ꯈꯔ ꯄꯨꯈꯤꯕ, ꯃꯗꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯏꯕꯦꯂꯩ ꯈꯔ ꯉꯛꯅ, ꯄꯤꯁꯛ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯁꯦꯡꯕꯅꯤ ꯏꯇꯩꯃ꯫ ꯏꯕꯦꯂꯩ ꯁꯥꯎꯅ ꯃꯃꯧ ꯅꯨꯄꯤ ꯏꯃꯨꯡꯗꯒꯤ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯄꯤꯁꯛ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯈꯠꯄ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯅꯪ ꯈꯨꯔꯥ ꯄꯤꯁꯛꯇꯒꯤ ꯁꯦꯜ ꯂꯧꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯆꯨꯝꯃꯦ ꯏꯃꯥ꯫ ꯅꯪꯗꯤ ꯀꯔꯥꯏꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯜꯁꯤꯡꯗꯨꯗꯤ? ꯇꯥꯟꯖꯥꯗꯨꯗ ꯐꯖꯇꯣꯟꯅ ꯁꯦꯜ ꯄꯨꯔꯨꯕ ꯇꯩꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗꯨ ꯃꯤꯅ ꯁꯤꯛꯅ ꯁꯥꯏꯅꯕ ꯉꯝꯗ꯭ꯔꯤꯈꯩ ꯇꯤꯜꯂꯝꯃꯤ꯫ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯇꯣꯂꯦꯟꯒ ꯄꯤꯕꯥꯒꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯧ ꯑꯃꯅ ꯁꯥꯎꯅ, ꯍꯩ ꯐꯖꯇꯣꯟ, ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯁꯤꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯁꯦꯜꯁꯤꯡꯗꯨ ꯁꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯔꯨꯗꯨ ꯀꯣꯛꯀꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯇꯩꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ, ꯀꯣꯛꯀꯗꯕꯅꯤ, ꯀꯣꯛꯀꯗꯕꯅꯤ꯫ ꯇꯣꯂꯦꯟ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯇꯣꯂꯦꯟ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ, ꯃꯌꯥꯝ, ꯁꯦꯜꯗꯣ ꯑꯊꯨꯕꯗ ꯁꯤꯡꯅꯕ ꯇꯧꯖꯔꯛꯂꯒꯦ, ꯉꯥꯏꯕ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯌꯨ꯫ ꯄꯤꯁꯛꯅ, ꯇꯥꯗꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ, ꯁꯦꯜꯗꯨꯗꯤ ꯈꯔ ꯊꯨꯅ ꯁꯤꯡꯅꯕ ꯇꯧꯕꯤꯔꯣ ꯇꯥꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯤꯕꯥ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯜꯁꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪ? ꯍꯧꯖꯤꯛꯃꯛ ꯅꯪꯅ ꯅꯄꯥꯝꯗ ꯄꯤꯈꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯄꯨꯔꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯅ ꯐꯖꯇꯣꯟꯕꯨ ꯃꯉꯛ パイꯗꯨꯅ ꯏꯜꯂꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯥꯁꯨ ꯃꯔꯥ ꯂꯩꯔꯕꯅꯤꯅ ꯀꯞꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯔꯥꯡꯗꯨ ꯁꯦꯜ ꯅꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯆꯧ, ꯀꯩꯒꯤꯅꯣ ꯏꯅꯝꯃꯁꯤꯅ ꯃꯁꯤꯅ ꯏꯇꯨꯝꯈꯩ ꯀꯞꯄꯒ ꯆꯠꯈ꯭ꯔꯤꯕꯁꯤꯅ? ꯇꯣꯂꯦꯟ ꯁꯝꯕꯜ ꯈꯥꯏꯕ ꯎꯌꯨꯡ ꯑꯗꯨ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯀꯜꯂꯤ꯫ ꯅꯪꯁꯨ ꯁꯦꯜ ꯅꯤꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯄꯤꯒꯦ, ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯦꯜꯗꯨ ꯏꯄꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯅ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯕꯨ ꯐꯖꯅ ꯐꯨꯔꯝꯃꯤ꯫ ꯄꯤꯕꯥꯒ ꯏꯕꯦꯂꯩꯒꯁꯨ ꯈꯥꯝꯂꯨꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯔꯥꯡꯁꯨ ꯃꯄꯥꯝꯗ ꯁꯦꯜ ꯅꯤꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯩ ꯃꯅꯥꯎ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯃꯄꯥꯝꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯝ ꯃꯆꯦꯠ ꯑꯃ ꯌꯣꯟꯊꯣꯛꯇꯨꯅ ꯃꯤꯒꯤ ꯁꯦꯜꯁꯤꯡꯗꯨ ꯁꯤꯡꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯐꯖꯇꯣꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯐꯖꯇꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫